Akaswani Imphal, Wahengbam Washington Pau Pajari, Ahanbada, Maroiba Pau. Rajapal Ganesan ngasi Imphal gi City Convention Center da Numit Humni Chatagadaba, Ayurveda Parba Hudokre. Social Welfare Mantri, Haikam Dingona Haidi, Lamdam Sida, Maya Kabani Shamadi Draksis Nabagisang, Ka Hena Wangbana, Kunaya Sida Soba Samasya Mayok Nahali. Manipur ngasi COVID kenoba case ahum thengnaki anaba mioi manga naba phaki hojik active case kuntra manga leiri Rashtrapati Draupadi Murmu na hairi janna bhagidari asi laibak asidagi TB laina muthatnabagi maruiba pambai amani amasung Pradhan Mantri Narendra Modi na hayang video conferencing gi khutangda numit nini gi oiba Center State Science Conclave hogdokani Rajapal Ganesan Hairi, Ayurveda si Anaba Makal Kudimak Layang Bayaba Kwaidigi Paraba, Ana Layang Makalamani, Masi, Miam na Sawatuna, Makatana, Laina Singaktok na Bagidamak, Sizin Nanaba, Magna Apil Tori. Imphal City Convention Center da Ngasi, Numit Humni Chatagadaba, Ayurveda Parba Hudok Laduna, Rajapal na Hai, Bharat Sarkar ki Ayush Mantralogi Makada, Binoba, Seva Pratishthan na Sinba Mela Asida, Lem na Dr. Singha, Tana Badanatana, Hidak Langtakshu, Lem na Pangani. Mela Asida, Ayuski exhibition na Masupang Tokani, Aduga, Lem na Jogi Training Pigani. Rajapal na Hai, Ayurveda ki Pandam di, Mioy Bajati Buchakwal Hanba Haibashini, Masina, Pukning Wakalamadi Haksangbu, Kalmanana Tambangam Hali. Masina Miamda, Sinzak Amadi, Nungaiba Punsi Mahing Tak Pagaloinana, Masama Upana, Layhanba, Ngamhangani Hainashu, Rajapal na Haiki. Mangna makata tuna hai Ayurveda haibasi laibak asigi liraba Vedic ki matamda putokiba khwaidagi kuiraba ana layang makalamani layang pathap asi sahi lising manga hena akhang hei kaya na sijina duna lakli Rajapal na hai Ayurveda ki maruai badu khangbadagi laibak asina Ayush Mantraloi hangdokle amasung masi hojik mathauning thina tauri Rajapal na hai Ayurveda is made from Sanskrit word Ayu, which means life. Veda means science. So Ayurveda means science of life. Ayurveda guides the people regarding food and lifestyle so that people can stay healthy. It is a style of Asian medicine originating in ancient China that includes use of herbal medicine, acupuncture, exercise and diet. The doctrine of this medicine is rooted in books that try to integrate them with the modern notions of anatomy and pathology. Thoram de Saruk Yakiba, Dhanamanjuri University Imphal ki Vice Chancellor, Professor N. Rajmohan Singh na, Mahau Shadigi Lejaraklaba, Ana Layang Kisana Kanglon Singh, Makata na Miam na Chijanarbadi, Raijasigi, Senmidlonda, Hena Pagat Hanbada Mateng, Oigani Haina Fundoki. Mangna Hai, Masina, Malem ki Kaitele Yahonbangam Labadi, Manipur ki Inak Kulabadi sourcing, Hena Yokatun Tambada, Zauna Mateng, Oigani. Thoram de Central Council of Research in Ayurveda Sciences के Director General Professor Rabi Narayan Acharyana Mioivana Masamahu Pana Laina Bohonabada Ayurveda ki Maruai Bagi Matangda Wangangki Mahang Miamda Ayurveda ki Kanabasing Adu Kangjin Bagaloinana Tinjen Laisen Daba Masamahu Pabakunayama Ohenabacho Haiki Tharum to da MLA Thangjam Arun Kumar Ayush ki Director Dr. G. Guneshwar Sharma Amadi Mahiroi Kayamramshu Saruk Yaki Social Welfare Mantri Haikam Dingona Hairi Haujiki Matamda Lamdam Sida Mayai Kaba Nisha Amadi Drug Sizinabagi Sangasi Ka Hena Wangbana Kunaya Sina Choba Samasya Mayok Nahali Moirangi INA Complex ta ngasi Raijagi Social Welfare Bibhag na sinduna pangthokiba Bharat na ningtamba chahi humbudra manga surakpa amadi Raija Sarkar na drug ki mayok ta changchiliba War on Drugs amasung Nasa Mukta Bharat Abhiyan ki makhada nongma gi oiba drug amadi nisha dagi lapthoknaba musical awareness thoram amada wangangbada Sri Dingona Hai
mahangna social welfare vibhag ka kumna khanabada drug thingnaba tongan medium da miyam bu bhap tahannabagi thoram singsinbagi tangai phadabadu phongdok narakpadagi ngasigi asugumba thoram asi pangthokpani tunggi haurakliba mirolbu tinjang laisingdana masa mau phaba mirol lama oihannaba drug tagi lapthokna leinabasu mantrina appeal tawki mahangna hai Manipuri situation have the drug users koji ko ei ba koi mani situation chhe da loji loya mudigi khungam sing chhe da mass hoina mudigi chhatra chhatri sing ari nipa khatan na koi chhatri sing chu sing ba drug sing sato active substance sing si season na ka da masida suba society chhe da amang mo ko se masina ko ni amna kinai wari se aduna chhe koi kannana ba haidana awareness piba katana kana koi musical gi term da ariga to batu medium ari lila da drama da seida tawka da kan kamaina jo chide gi thingda gi haidi pamba social welfare department gi official sing gi khanna ta da puthok so ba do ba program ma khani aduna maside da bayan na kuning changna koi leiba sabda satwe sing leiba koi gi public sing na side da kuning changna tabi ra kan da koi drug side gi platform ba koi policy thoram da MLA Thongam Santi amadi school mahiroi kayasu sarukyaki MLA Karam Syamna hairi honabakanba khangbakanba madi chapchaba will power amalairabadi punsida mai pakpangami Imphal Jilagi NG Mani College tangasi college asiga CSIR Northeast Institute of Science and Technology Branch Laboratory Lampel Part anina punna sinduna CSIR Aroma Mission Project ki makada pangthokkiba nomagi oiba medicinal and aromatics plant ki awareness cum training program amadi layak pachangdam nabada makok mathang tarba singda mana yanthokpagi thoramda wangangbada Shri Syamna hai aikhoina hingliba si tungi haurakliba mirol asigi yaifana ba honana bagi damakni maramasina makoida aphaba wakholon sing jelhanna ba hona phamthoi mahangna hai makoida matam likna sizinaba amadi matam bungak na chatpagi hainabi laihangadabani matam gi mamal khangna chatpana tungda yaifaba oirakani hainasu mangna phongdokhi haugalakliba mirol da gyan loksing tansinbagi loiba khamba naide haiba waphamsu mahangna panki thoram da khangai kyana tongan ba hiramda wangangki Imphal gi Regional Institute of Medical Sciences RIMS da ngasi Masigi Director Professor A. Santa Singna Department of Anesthesiology gi PAC amadi Pain Management Clinic Departmental Store yauna tongan ba facility kaya sangakre thoram du wangang bada Professor Santana hai ngasi sangari ba building singa madi anoba technology gi khulai singa sina ana layang gilamda khudong chaba kaya manum phanghallagani mangna hai hauki ba chahi khara da yangna bada hojik rims ki phiba masi singthaningai oina fagalle rims asi awang nongpok lamdam gi manungda thoidok hendokpo hospital ama oiba ngamle hairaduna institute asida lakadoriba matam kharagi manungda miyamna anauba awonba kaya uba phanglagani hainasu mangna bakha taki tabiriba pawasi Akashvani Imphal dagini Manipur ngasi COVID keno ba case ohum thengnaki raijagi haksel bibhag na thokpa cherol amana hai ngasi punna sample chahum marfutaruk test tawbada mioi ahum positive oiwa thengnaki mioi ahum adu Bishnupur Senapati amasung Ukhrul jila singdagi amamamni ngasi gi oina positive oibagi sang chada 0.9 ni ngasi COVID kena ba mioi manga naba phaduna discharge tawkhibaga loinana naba pharakpagi sang chada marfudrani pal dasmik mari oire Hojik Manipurda COVID ki active case kuntra manga leiri National Highway 37 Imphal Jiribam lambi maruaina none jila gi manung chanba Longmai Bazar area gi saru asi ningthina yengsinbida badagi phibam phattana miyam gi chathok chasinda sauna khudong chadaba mayok nabagi mawongda leire lambi asida achauba kom singamadi jaking kaya leibana gari chathok chasinda khudong thihalle Paumising na wangang badal Longmai Village Authority ki chairman Kasai Gai Gangmaina Mari Lainaba Authority amadi Raija Sarkar na lambi asi ningthina yangsinbiduna samjinbinaba appeal tawri mahangna hai
National Highway 37 double lane cutting ge none bazai inang nang na leba area si masi se NSIDCL ge makada company na double lane cutting ge thabak se horama ga lep ki bazai ga ni masi pukri ol ga lere thabak se hojik phau pa khat re aduna National Highway se athuba manung da loisin bi na ba Manipur state government ge pungning singsinjari aduga si ge area ge inang nang na NSIDCL ge headquarters su lebi ri bani adu NSIDCL ge staff sing na su daily masi ge lambi se moi pass Laibani Adubo Moy, Amde Yangshin Bide, Pukri Ola Lairabina, Masi, public Susatoku Yadre, Mangari Kiasu, Tobu Yadre, Palagalere, Gari, Asida, breakdown to Mayam, Silai Krabani Adona, Concern Authority, Amaso, Manipur State Government, Namasida Puning Sanction about Kanganjari. Kuntra Hundushuba, Assam Rifles ki Maram Battalion da, Raijasigi ex-servicemen singi oiba mipamama ngasi pangthokre. Thoram duda Armed Forces Ex-Servicemen Association Manipur gi Executive Committee amadi Senapati Jila gi Mau Paumai amasung Maram Tribe ki Lukhrabi amadi ex-servicemen Chani henbana saruk yaki. Executive Committee ki members singna Rajya Sarkar amadi Kendra gi Ngakshal Mantraloy na piriba tongan ba welfare scheme singi matangda sugay na paudam ki. Assam Rifles ki More Battalion na Manipur Police ka punna chathakiba operation amada ngasi More gi Jangnoi Khuldagi PLA gi myoi ahum phare makhoidagi AK series gi rifle lama .32 pistol ani amadi maru tara mari phangle pharaba myoi sing adu khusugulai sing adu ka loinana More Police ta sinakre hairi amaromda Manipur Police ki Special Commando Unit khabai soina ngarang lamlong gi Babu Hotel mamangdagi UNLF ki miyoi ama phare hairi Miyam na Kholau Deben haina khangnaba saknai raba journalist Nongmaithem Deben Singh na ngarang laikhidabada Editors Guild Manipur na awaba phongdokre awaba phongdokpagi chero lamada hai Deben nasi All Manipur Working Journalist Union gi founder members singi manungda amani magna tongan ba pauche kayada thabak tawrakhi Akashvani Imphal dagi pau tabiri Rashtrapati Draupadi Murmu na hairi Janna Bhagidari asi laibak asidagi TV laina muthatnabagi maruiba pambai amani lisingani kunmanga phawbada laibak asidagi TV laina pungmut muthatnabagi khongjang Pradhan Mantri TV Mukta Bharat Abhiyan virtual oina hokdokladuna Rashtrapati na hai malemgi khwaidagi chawraba Ayushman Yojana gi makhada TV laina muthatnaba wellness center singda thabak paikatpa hore laibak asina TV muthatnaba changchiliba khongjang gi matangda Srimati Murmu na hai Laibak asina COVID-19 thengnakibagi mawong asina hiram asida akanba midyang changbagi thawongdu utli masida miyam gi mihutsingi thawdang adubusu mangna singthaki Naraga layeng babudi nadringaida nadana bahonabana phai haiba waphamduna hongna ningsingladuna Rashtrapati na hai TV dagi ngakthoknaba thabak thauram sing athuba matamgi madungda paikhatpa horagani laina asina narba miyoi singbu masak khangdokpagi thabakta miyamna mateng pangbiduna laina ase pungmut muthatpada thawdang lobinabasu mahangna appeal tawri thauram duda Rashtrapati na TV layeng bada mateng pangnaba donors singi portal ama oiriba Niksai 2.0 initiative chu hokdokhi Pradhan Mantri Narendra Modi na hayang video conferencing ki khuthangda numit nini gi oiba Center State Science Conclave hokdokani miphamasi Science City Ahmedabad ta pangthokadabani hokdokpagi thawranda Pradhan Mantri na wangangani miphamasida digital health care lisingani kunthra phawbada R&D da private sector sinasial thadabagi chang saruk ani hengat hanba laumi singi chenthok hengat hanaba technology hena sijinaba amadi clean energy yauna wafam kaya gi matang da khanagani miphamaduda Gujarat ki Mukhyamantri amasung Kendra ki Science and Technology Mantri su saruk yagani Pradhan Mantri Narendra Modi na laibak asigi miyamda nauna saba Kartavya Path amadi Netaji Subhash Chandra ki murti yengnana babarton tawri Pradhan Mantri na Kartavya Path sangabaga loinana Netaji ki murti maikhum hangdokladuna hai Kartavya Path sengpatpaga loinana laibak asigi tungi marai baksu uba phanglagani mahangna hai Kartavya Path ki shakti asina miyamda anauba wakhalon pokhanbaga loinana Bharatpu thajaba hengalagani Aroibada maroiba pau amukhana Rajapala Ganesh ngasi Imphal gi City Convention Center da numit humni chathagadaba Ayurveda parba hokdokre
Social Welfare Mantri Haikam Dingona Hairi Lamdam Sida Mayai Gabani Samadi Drug Season Baki Chang Kai Hena Wangbana Kunaya Sida Choba Samasya Mayok Nahali Manipur ngasi COVID over case ahum thengnaki anaba mioi manga naba phaki hojik active case kuntra manga leiri Rashtrapati Draupadi Murmu na hairi janna bhagidari asi laibak asidagi TV laina muthatnabagi maroiba pambai amani amasung Pradhan Mantri Narendra Modi na hayang video conferencing ki khutangda numit nini ko iba State Center Science Conclave hokdokani pauloi jare